ꯑꯩꯗꯤ ꯉꯁꯤ ꯂꯣꯟ ꯊꯣꯛꯇ꯭ꯔꯦ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯍꯜꯂꯛꯑꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦꯀꯣ ꯅꯍꯥꯟ ꯊꯔꯣꯏ ꯊꯣꯡꯕꯗꯣ ꯆꯥꯕ ꯄꯦꯟꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯉꯥꯟꯕꯅꯦ ꯑꯗꯨꯒ ꯁꯂꯠꯅꯦ ꯄꯥꯄꯔꯅꯦ ꯑꯗꯨꯒ ꯁꯤꯗꯅ ꯀꯤꯍꯣꯝ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯕ ꯑꯃꯨꯛ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯅꯪꯅꯕ ꯊꯣꯡꯕꯗꯅꯦ ꯂꯣꯏ ꯃꯨꯟꯊꯣꯛꯈ꯭ꯔꯦ ꯃꯨꯛꯊ꯭ꯔꯨꯕꯤꯒꯁꯦ ꯑꯝꯇ ꯁꯪꯗ꯭ꯔꯦ ꯑꯣꯝꯃꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯁꯤꯅꯤ ꯆꯥꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤ ꯍꯥꯡꯀꯣꯠꯊꯔꯒꯦ ꯉꯁꯤꯒꯤꯁꯤꯅ ꯅꯍꯥꯟꯒꯤꯗꯨꯅ ꯅꯤꯡꯉꯥꯕꯤꯗꯨꯅꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯂꯧꯕꯨꯛ ꯊꯔꯣꯏꯅ ꯍꯥꯏꯅꯕ ꯃꯔꯩ ꯁꯨꯗꯕꯤꯁꯨ ꯍꯥꯏꯅꯩ ꯀꯅꯥꯝꯅꯀꯣ ꯑꯗꯨꯒ ꯂꯧꯕꯨꯛ ꯊꯔꯣꯏꯁꯨ ꯍꯥꯏꯅꯩ ꯑꯗꯨꯅꯤ ꯉꯁꯤꯒꯤꯗꯤ ꯑꯉꯥꯡꯕꯁꯤꯡ ꯇꯍꯥꯟ ꯆꯥꯒꯦ ꯎꯃꯣꯔꯣꯛ ꯃꯆꯦꯠ ꯁꯣꯏꯖꯟꯕꯅꯦ ꯑꯩꯉꯣꯟꯗ ꯑꯃ ꯌꯥꯎꯔꯛꯑꯦ ꯃꯇꯣꯝꯇ ꯇꯣꯠꯈꯤꯒꯦ ꯇꯣꯠꯇꯗꯤ ꯊꯣꯡ ꯆꯥ ꯌꯥꯔꯣꯏ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯃꯣꯔꯣꯛꯇꯣ ꯈꯔ ꯁꯥꯕ꯭ꯔꯣ ꯁꯥꯏ ꯍꯥꯎ ꯃꯨꯛꯕꯥꯡ ꯃꯥꯟꯕ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯌꯦꯡꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯎꯖ ꯍꯥꯎꯗꯤ ꯃꯔꯤꯁꯦ ꯑꯁ ꯌꯣꯠ ꯊꯤꯟꯖꯤꯟꯅꯤ ꯈꯤꯇꯒ ꯇꯧꯒꯦ ꯃꯍꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎ ꯑꯩꯈꯣꯏ ꯊꯣꯏꯅ ꯊꯥꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯣꯕ꯭ꯔꯣ ꯍꯥ ꯁꯨꯃꯥꯏꯅ ꯆꯨꯞꯄꯣ ꯊꯔꯣꯏ ꯆꯨꯞꯄꯗꯤ ꯄꯜꯂ ꯂꯩꯈ꯭ꯔꯦꯅꯦ hảo ấy thôi chụp thút 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 anh tàu của chú gãy à thì ông tấn chụp cái thôi ꯃꯇꯣꯡꯗꯣ ꯃꯅꯨꯡꯗ ꯆꯪꯉ ꯂꯩꯔꯝꯕꯗꯨꯗꯤ ꯀꯩꯝ ꯇꯧꯗꯦꯕ ꯈꯔ ꯊꯣꯛꯂꯤ ꯊꯣꯛꯂꯤ ꯂꯩꯔꯝꯕꯗꯣ ꯄꯜꯂ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯅꯛꯇꯨꯗ ꯄꯥꯄꯣꯔ ꯆꯥꯕꯒ ꯂꯣꯏ ꯀꯥꯎꯔꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤꯗ ꯉꯥꯏꯔꯦ ꯏꯅꯤꯃꯨꯛꯇ ꯉꯥꯏꯔꯦ ꯋꯥꯏ ꯁꯪꯅ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯈꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯣꯏꯔꯤꯉꯩ ꯊꯣꯛꯏꯉꯩꯁꯤꯗ ꯈꯔ ꯆꯥꯏ ꯑꯇꯩꯒꯤꯁꯨ ꯑꯌꯥꯝꯕ ꯅꯠꯇꯦꯗ ꯀꯦꯜꯁꯤꯌꯝꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯋꯥꯠꯂꯤꯗ ꯍꯥꯏꯈ꯭ꯔꯦ ꯒꯨꯂꯤ ꯆꯥꯔꯤꯅꯤ ꯑꯗ ꯊꯔꯣꯏꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯑꯗꯩꯗ ꯑꯃꯨꯛ ꯆꯥꯁꯜꯂꯤꯅꯤ ꯅꯨꯡꯇꯤꯒꯤ ꯋꯥꯛꯀꯤꯡ ꯆꯠꯂꯦ ꯑꯌꯨꯛꯇ ꯑꯩꯁꯦ ꯑꯗꯩꯗ ꯐꯖꯕꯁꯦ ꯊꯣꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯂꯧꯕꯨꯛ ꯊꯔꯣꯏꯁꯦ ꯑꯗ ꯑꯃꯨꯛ ꯂꯩꯔꯛꯄ ꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯈꯨꯠ ꯌꯥꯝ ꯆꯪꯉꯤꯅꯦ ꯀꯣꯝꯄꯥꯛ ꯑꯄꯥꯛꯄ ꯑꯃꯗ ꯍꯩꯗꯣꯛꯑꯒ ꯑꯣꯠꯇꯅ ꯄꯨꯡ ꯑꯅꯤ ꯂꯩꯔꯒ ꯆꯥꯝꯃꯅꯤ ꯑꯗꯨ ꯑꯃꯨꯛ ꯉꯁꯤ ꯂꯩꯔ ꯉꯁꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯊꯔꯣꯏꯁꯦ ꯑꯗꯨꯗꯩ ꯑꯃꯨꯛ ꯃꯅꯤꯡ ꯀꯛꯑꯅꯤ ꯑꯗꯩ ꯊꯨꯝ ꯍꯥꯞꯄꯒ ꯑꯃꯨꯛ ꯆꯅꯥꯡ ꯅꯣꯏꯕꯗ ꯑꯃꯨꯛ ꯊꯔꯣꯏꯁꯦ ꯍꯥꯞꯆꯤꯜꯂꯒ ꯖꯥꯂꯤ ꯑꯃꯗ ꯇꯧꯔꯒ ꯐꯤ ꯑꯃꯗ ꯇꯧꯔꯒ ꯅꯣꯏꯔꯅꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯣꯏ ꯀꯣꯛꯑꯦꯕꯗ ꯃꯀꯨꯗꯩ ꯀꯩꯗꯩ ꯑꯗꯨ ꯆꯥꯝꯃꯦ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯆꯥꯝꯃꯒ ꯌꯥꯕ ꯅꯠꯇꯦꯗ ꯊꯨꯝ ꯍꯥꯞꯈꯤꯕꯗꯨꯅ ꯑꯃꯣꯠꯄꯁꯦ ꯀꯣꯛꯄꯗ ꯌꯥꯝꯅ ꯏꯁꯤꯡꯒ ꯇꯥꯡꯉꯩ ꯊꯔꯣꯏꯒ ꯆꯥ ꯌꯥꯄꯣꯠꯇꯦ ꯆꯥꯝꯅꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ 이승 양 누아이트래요. ꯀꯩꯗꯨꯅꯣ 이승 땅 하이버디 탁나버 이승 따르이세 누아이트래요. 얌나 나는 이승도 얌나 걔는 따라서 진난드래 하버니다. 가만히 좀좀 또 톡거든 안드래요.
먹기 힘들어. 왜 뭔가 món rau bây giờ thì biết rau mình đang tốt là ra cái thằng thấy khăn ngăn lẻ thùng ngay cùng đi ban được ra cùng ra cái đâm này nè đây là cái đâm này được anh nó thùng xin một chút gì ra ở phải đi gom anh mùi lên sa thuộc cái năng thì rác suy ăn thế đúng không lùi điện rồi chụp hình làm gì vậy? ngon rồi cái ta giảm hao rồi ngon thì có ngon rồi 저거 저기 막 만인데 막 쌈싸라고도. 야. 아직 다 설레도 파이나 아 이야올 때 안다 ngasidi sao ấy kêu ông mà chả có ra bao giờ rồi à bà. ai lùi năng thà bị gắm ra đi ai lấy ra tục thà bị ấy thôi rồi cái nó lên này. ai đi làm nhé màu éo vậy rồi thằng nha ông có cha bao lâu sẽ lẽ ai hàn hay chứ thì akwai ꯆꯥꯛꯆꯥꯕꯗ ꯋꯥꯔꯤ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯆꯥꯕꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯌꯥꯝ ꯀꯨꯏ ꯆꯥꯏꯕ ꯑꯩꯈꯣꯏ ꯆꯥꯛꯆꯥꯕꯁꯦ ꯁꯤꯛꯇꯅ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯗꯨꯅ ꯇꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯊꯨꯅ ꯆꯥꯕꯁꯨ ꯉꯝꯃꯦꯊꯔꯣꯏ ꯊꯣꯡ ꯌꯣꯜꯂꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦ 요. 잡으세. tharo 좀 chụp lại tay chúng nó sáng này video tầm nó ra là lo sừng đầu rồi. ai thì chắc rồi nó lùi đấy mayam video je ngasidi matang swaida loisanjarage mathanggi video da amu unarase Bye bye. bye bye tharo ji loisan la ta chopada ai đấy một bàn tàu rác rồi cái nó bạc của cái rồi rác 갑자기 에 오빠 이랬대. 아이씨 꼬차리 맛이 지금 절로고. tharo thong với liền nấu đi ăn nào uống ạ đang dọn biển nhưng mình đang chào rồi 노래 못 줬다. rồi đấy đi đấy nem như ngay rồi 아이들이 맛이 너무 절로미. 아빠를 덮달라고 싸워야. nhưng còn rất là chơi tần ra đúng không isa jing me na cái nó có ima cũng chỉ sang hình mòn hai đứa ai đi na đi và xuống na đi sang này đi buồn đấy hành nâu cả kiểu hôm thì có thùng của em Hảo ấy hành nâu xong mình là bà cân được nói mà anh thì cũng ơi rồi đấy
ꯀꯤꯍꯣꯝ ꯆꯥꯔ ꯏꯁꯤꯡ ꯊꯛꯄꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯩꯀꯨ ꯆꯥꯔꯒ ꯄꯤꯒ ꯂꯣꯏ ꯅꯨꯡꯁꯤꯟ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯃꯣꯔꯣꯛꯁꯦ ꯆꯞ ꯆꯥꯔꯦ ꯁꯥꯃꯜꯂꯁꯨ ꯆꯥꯕ ꯉꯝꯗꯦ ꯌꯥꯝ ꯁꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯥꯐꯝꯁꯦ ꯑꯩꯈꯣꯏ ꯆꯥꯛꯁꯪꯗ ꯆꯥꯗ꯭ꯔꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤꯅꯦ ꯀꯦꯃꯦꯔꯥ ꯑꯩ ꯆꯥꯛꯁꯪꯁꯦ ꯌꯥꯝ ꯄꯤꯛꯑꯦꯕ ꯄꯣꯠ ꯆꯩ ꯈꯔ ꯊꯝꯖꯟꯈꯤꯕꯒ ꯀꯩꯒ ꯀꯦꯃꯦꯔꯥ ꯈꯤꯟꯐꯝ ꯂꯩꯇꯕ ꯏꯁꯇꯦꯟꯁꯦ ꯈꯤꯟꯐꯝ ꯂꯩꯇꯕ ꯑꯗꯨꯅ ꯈꯤꯟꯐꯝ ꯂꯩꯕ ꯍꯥꯏꯅ ꯁꯣꯝꯗ ꯄꯨꯊꯣꯛꯑ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯥꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯔꯣꯏꯁꯨ ꯂꯣꯏꯔꯦ ꯁꯤꯁꯤꯗ ꯆꯨꯞꯄ ꯌꯥꯗ꯭ꯔꯕ ꯉꯥꯛꯇ ꯂꯣꯏꯔꯦ ꯊꯔꯣꯏ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ